ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯪꯒꯅꯔ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯣꯠꯅꯕ ꯀꯟꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯅ ꯆꯥꯎꯇꯣꯟ ꯑꯃꯗꯤ ꯃꯦꯝꯆꯥꯅꯤ꯫ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯛꯄ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯠꯇ ꯃꯆꯥ ꯎꯗ꯭ꯔꯤ꯫ ꯑꯁꯤꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯕ ꯈꯨꯜ ꯑꯃꯅꯤ꯫ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯌꯥꯝꯅꯁꯨ ꯇꯧꯏ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯉꯝꯅ ꯉꯝꯅꯕ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯁꯨꯅꯔꯝꯃꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩꯕ ꯈꯨꯜ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛꯉꯟ ꯆꯥꯗꯨꯅ ꯆꯤꯡꯗ ꯁꯤꯡ ꯊꯤꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯦꯝꯆꯥꯗꯨ ꯃꯄꯨꯔꯣꯏꯕ ꯆꯥꯎꯇꯣꯟ ꯌꯦꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯍꯣ ꯅꯨꯄꯥ, ꯇꯥꯕ꯭ꯔꯣ? ꯏꯁꯤꯡ ꯄꯥꯇ꯭ꯔꯗꯨꯗ ꯏꯁꯤꯡꯗꯣ ꯈꯔ ꯌꯥꯝꯅ ꯍꯥꯞꯆꯤꯜꯂꯣ꯫ ꯑꯩꯗꯤ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯑꯦ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯣꯔꯦꯟ ꯆꯤꯡꯗꯣꯜꯗ ꯏꯁꯤꯡ ꯈꯧꯔꯥꯡꯕꯗꯣ ꯑꯩꯗꯤ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯒ ꯑꯩꯗꯤ ꯂꯣꯛꯀꯤ ꯏꯁꯤꯡ ꯊꯛꯄ ꯌꯥꯝꯅꯁꯨ ꯇꯜꯂꯤ." ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ಲಾꯎꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯆꯥꯎꯇꯣꯟ ꯑꯗꯨꯁꯨ ꯇꯞꯅ ꯈꯨꯝꯃꯤ꯫ "ꯍꯣꯏ ꯍꯣꯏ ꯅꯨꯄꯤ, ꯑꯩ ꯁꯣꯏꯗꯅ ꯇꯧꯒꯦ꯫ ꯅꯪꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯔꯝꯃꯨ꯫ ꯃꯇꯝꯁꯤ ꯊꯦꯡꯉꯤ, ꯂꯝꯕꯤ ꯆꯠꯂꯤꯉꯩꯗ ꯍꯧꯈꯤꯕ ꯈꯪꯍꯧꯔꯣꯏ꯫ ꯑꯃꯨꯛ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯅꯨꯄꯤ." ꯆꯥꯎꯇꯣꯟ ꯑꯁꯤ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯊꯕꯛ ꯑꯃ ꯁꯨꯕꯗ ꯆꯤꯜꯍꯥꯎ ꯊꯤꯕ ꯃꯤ ꯅꯠꯇꯦ꯫ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯃꯤꯗꯥꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯊꯕꯛ ꯁꯨꯗꯨꯅꯇ ꯂꯩꯔꯛꯂꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯤꯅꯕꯨ ꯂꯥꯏꯔꯕ ꯃꯆꯥꯅꯤ ꯈꯪꯅ ꯈꯪꯅ ꯃꯦꯝꯆꯥ ꯃꯍꯥꯛꯅ ꯂꯩꯔꯛꯄꯅꯤ꯫ ꯃꯦꯝꯆꯥ ꯃꯥꯗꯤ ꯃꯄꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯕꯅ ꯀꯦꯅ ꯃꯧꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯋꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯈꯥꯡ ꯀꯟꯕꯤ ꯂꯩꯕꯥꯛ ꯂꯩꯒꯤ ꯃꯇꯧ ꯂꯧꯗꯨꯅ ꯍꯧꯖꯤꯛ ꯑꯁꯨꯛ ꯋꯥꯔꯕ ꯑꯁꯤ ꯐꯥꯎꯕ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯃꯇꯦꯡ ꯅꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯃꯍꯥꯛ ꯇꯧꯗꯦ꯫ ꯆꯥꯛꯈꯨꯝ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯂꯣꯏꯁꯤꯜꯂꯒ ꯆꯠꯅꯕ ꯍꯥꯏꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯅꯪꯅꯕ ꯍꯥꯏꯅ ꯍꯥꯊꯨ ꯍꯥꯊꯨ ꯑꯃꯁꯨ ꯂꯣꯏꯅ ꯅꯪꯅꯕ ꯇꯧꯕꯗ ꯍꯨꯃꯥꯡ ꯀꯥꯡꯏ꯫ ꯃꯁꯥꯗꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯐꯤꯖꯤꯗꯨꯅ ꯇꯞꯅ ꯇꯞꯅ ꯂꯥꯏꯕꯛꯇ ꯀꯥꯡꯂꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛꯁꯤꯡꯗꯨ ꯇꯞꯅ ꯇꯩꯊꯣꯛꯆꯩ꯫ "ꯊꯕꯛ ꯇꯧꯕꯗ ꯊꯨꯅ ꯇꯥꯅ ꯇꯧꯗꯅꯕ ꯑꯩꯅ ꯅꯪꯁꯦ ꯋꯥ ꯌꯥꯝꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯇꯥꯗꯦꯅꯦ ꯅꯨꯄꯤ꯫ ꯆꯤꯡ ꯀꯥꯕꯗꯤ ꯂꯥꯏꯔꯗꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯐꯥꯎ ꯆꯠꯇ꯭ꯔꯤ, ꯑꯗꯨꯒ ꯅꯪꯅ ꯍꯨꯃꯥꯡ ꯁꯧꯕ ꯍꯧꯔꯕꯅꯤꯅꯦ ꯅꯪ." ꯃꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ꯫ ꯃꯄꯨꯔꯣꯏꯕꯗꯨꯒꯤ ꯋꯥꯗ ꯀꯔꯤ ꯅꯣꯛꯅꯤꯡꯕ ꯋꯥ ꯌꯥꯎꯔꯛꯂꯕꯅꯣ ꯈꯪꯗꯦ꯫ "ꯍꯨꯃꯥꯡ ꯀꯥꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯅꯨꯄꯥ? ꯅꯨꯡꯁꯥ ꯈꯨꯁꯥꯁꯤ ꯀꯩꯅꯣ? ꯑꯗꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯕ꯫ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯇꯧꯕꯗꯤ ꯈꯖꯤꯛꯇꯅꯤ, ꯑꯩꯅ ꯂꯣꯏꯅ ꯉꯝꯅꯕ ꯇꯧꯔꯤꯕꯅꯤ." "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯀꯌꯥꯁꯦ ꯅꯪꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯇꯧꯕꯅ ꯑꯆꯧꯕꯈꯛ꯫ ꯍꯣꯏꯗ, ꯑꯩꯅ ꯁꯣꯏꯕꯅꯤ꯫ ꯅꯌꯨꯝꯗꯗꯤ ꯏꯃꯨꯡꯗꯨꯗ ꯀꯦꯅ ꯃꯧꯅ ꯂꯩꯕꯅꯤ꯫ ꯅꯪꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯒꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯐꯤꯕꯝꯁꯨ ꯌꯥꯝꯅ ꯁꯣꯛꯂꯦ꯫ ꯑꯩꯁꯦ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯤ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ." ꯋꯥ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯆꯩ꯫ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕ ꯀꯅꯥꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯄꯥꯝꯃꯤ? ꯂꯣꯏꯅꯕꯤ ꯑꯣꯏꯕꯤ ꯃꯌꯥꯝꯅꯁꯨ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯨꯕ, ꯂꯣꯏꯅ ꯋꯥꯠꯇ ꯄꯥꯗꯕ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯕꯅ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯋꯥꯠꯄ ꯂꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯃꯄꯨꯔꯣꯏꯕ ꯆꯥꯎꯇꯣꯟ ꯌꯦꯡꯅ ꯅꯨꯡꯁꯤꯅ ꯄꯦꯟꯊꯣꯛꯄꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯀꯩꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ? ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯩ ꯂꯩꯇꯦ ꯅꯨꯄꯥ꯫ ꯏꯅꯥꯛ ꯈꯨꯟꯕ, ꯑꯋꯥꯠꯄ ꯂꯩꯇꯕ ꯑꯩꯒꯤ ꯏꯃꯨꯡ ꯊꯥꯗꯣꯛ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯪꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯩꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯦꯛꯇ ꯑꯣꯏꯖꯕ ꯊꯤꯕ ꯇꯥꯍꯜꯂꯤꯕ ꯀꯩꯒꯤꯅꯣ? ꯑꯩꯁꯦ ꯅꯪꯒꯤꯅꯤ꯫ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ." ꯆꯥꯎꯇꯣꯟ ꯊꯃꯣꯏꯗ ꯄꯦꯟꯖꯩ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯔꯒ, ꯑꯃꯗꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤꯅ ꯃꯥꯒꯤꯗꯤ ꯊꯧꯅꯥ ꯑꯣꯏꯔꯤꯕꯅꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗ꯫ "ꯍꯣꯏ, ꯅꯪ ꯍꯥꯏꯕꯗꯨꯕꯨꯗꯤ ꯂꯣꯏꯅ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯁꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯏꯇꯣꯝꯇ ꯌꯥꯝꯅ ꯄꯦꯟꯖꯗꯕ ꯑꯃ ꯄꯣꯛꯆꯩ꯫ ꯐꯔꯦ, ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯉꯁꯤꯒꯤ ꯂꯩꯔꯕꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯂꯥꯎ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯃꯇꯝꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯂꯩꯔꯣꯏ ꯅꯨꯄꯤ." ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯗꯨ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯁꯨꯛꯈꯟ ꯍꯦꯛ ꯈꯟꯗꯅ ꯃꯤꯠꯃꯥꯡꯗ
ꯃꯪꯒꯨꯝꯅ ꯇꯥꯏꯕꯪ ꯑꯗꯨꯗ ꯂꯦꯞꯂꯤ ꯃꯗꯨꯗꯤ ꯃꯦꯝꯆꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯀꯦꯇꯨꯀꯤ ꯑꯗꯨ ꯃꯦꯝꯆꯥ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯃꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯊꯤꯜ ꯑꯃ ꯃꯁꯥꯗꯨꯗ ꯄꯣꯛꯆꯩ ꯀꯨꯏꯔꯦ ꯃꯃꯥ ꯎꯈꯤꯗꯕ ꯌꯨꯝ ꯀꯩ ꯄꯥꯟꯕꯗꯒꯤ ꯇꯣꯏꯅꯁꯨ ꯆꯠꯇꯦ ꯃꯍꯥꯛ ꯀꯦꯇꯨꯀꯤ ꯑꯗꯨ ꯃꯁꯥꯒꯤ ꯑꯍꯣꯡꯕ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯟꯕꯗꯨꯕꯨ ꯎꯔꯒ ꯊꯃꯣꯏꯗ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯄꯣꯛꯆꯩ ꯃꯦꯝꯆꯥ ꯈꯨꯠꯇ ꯄꯥꯏꯔꯝꯕ ꯄꯣꯠ ꯆꯩ ꯑꯗꯨ ꯃꯈꯥꯗ ꯊꯝꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯃꯃꯥꯒꯤ ꯃꯊꯥꯗ ꯀꯣꯜꯂꯤ ꯃꯃꯥ ꯃꯥꯁꯨ ꯃꯆꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯔꯥꯝꯅ ꯀꯣꯜꯂꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯆꯨꯝꯗ꯭ꯔꯤꯡ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯆꯥꯎꯇꯣꯟꯅꯗꯨꯅ ꯀꯦꯇꯨꯀꯤ ꯃꯁꯥ ꯌꯦꯡꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ ꯏꯆꯥꯁꯤ ꯌꯥꯝꯅ ꯍꯣꯡꯉꯤ ꯌꯥꯝꯅ ꯑꯣꯜꯂꯤ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯏꯆꯥꯗꯨ ꯑꯣꯏꯗ꯭ꯔꯦ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯀꯔꯤꯅꯣ ꯅꯌꯥꯡꯒ ꯑꯁꯨꯛ ꯌꯥꯝꯅ ꯀꯪꯂꯤꯕꯁꯤꯅ ꯍꯥꯏꯌꯨ ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯌꯨ ꯏꯃꯥꯗ ꯅꯪ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯣꯛꯇꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦ ꯃꯤꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯈꯔꯁꯨ ꯍꯣꯡꯕ ꯇꯥꯕꯅꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯇꯅ ꯍꯣꯡꯕ ꯌꯥꯕ ꯅꯠꯇꯦ ꯀꯦꯇꯨꯀꯤ ꯃꯁꯥꯅ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗꯤ ꯇꯥꯏ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯈꯨꯝꯗ꯭ꯔꯦ ꯋꯥꯍꯩ ꯑꯃ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯀꯣꯏꯕꯗꯨꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ ꯃꯁꯥ ꯃꯌꯥꯅ ꯀꯗꯥꯏꯗꯅꯣꯃ ꯆꯠꯅꯕ ꯄꯣꯠꯌꯣꯝ ꯇꯧꯅ ꯏꯁꯤꯡ ꯄꯥꯇ꯭ꯔ ꯌꯥꯎꯅ ꯂꯩꯕꯗꯨꯕꯨ ꯎꯔꯒ ꯑꯃꯨꯛꯁꯨ ꯃꯁꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯥ ꯁꯥꯔꯛꯄꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯣꯏ ꯑꯅꯤꯕꯨ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯃꯃꯥꯅ ꯍꯪꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯏ ꯑꯗꯨꯕꯨ ꯋꯥ ꯑꯃ ꯃꯈꯥ ꯇꯥꯗ꯭ꯔꯤ ꯑꯀꯣꯏꯕꯗꯨ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯃꯥ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯗꯤ ꯉꯟꯅ ꯄꯥꯎ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯦꯛꯇ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯌꯨꯝꯂꯣꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯇꯕꯅ ꯀꯟꯕꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯐꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯂꯩꯔꯕꯗꯤ ꯍꯣꯔꯦꯟ ꯐꯥꯎꯕꯗꯤ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯆꯔꯥ ꯍꯦꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯇꯨꯅ ꯌꯨꯝꯗ ꯆꯪꯂꯛꯏ ꯃꯦꯝꯆꯥ ꯃꯃꯥ ꯌꯦꯡꯅ ꯐꯤ ꯍꯣꯡꯁꯤ ꯏꯃꯥ ꯅꯠꯇ꯭ꯔꯗꯤ ꯐꯤꯗꯣ ꯂꯣꯏꯅ ꯃꯣꯠꯄ ꯇꯥꯔꯦ ꯑꯩ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯒꯦ ꯅꯆꯥꯅ ꯊꯣꯡꯕ ꯆꯥꯛꯀ ꯆꯥꯗꯕ ꯀꯨꯏꯔꯝꯃꯅꯤ ꯉꯁꯤꯗꯤ ꯆꯥꯎꯋꯣ ꯏꯃꯥ ꯌꯥꯔꯅꯤ ꯏꯃꯥ ꯆꯥꯛ ꯆꯥꯔꯒ ꯂꯥꯛꯄꯅꯤ ꯐꯤꯗꯨꯗꯤ ꯍꯣꯡꯒꯦ ꯌꯦꯅꯈꯥ ꯂꯨꯈꯥ ꯅꯥꯄꯤ ꯁꯣꯡꯂꯤꯕꯁꯦ ꯁꯤꯠ ꯅꯥꯟꯅ ꯐꯥꯟꯕ ꯌꯥꯗ꯭ꯔꯥ ꯅꯣꯏꯕꯨ ꯃꯅꯤꯡꯗꯒ ꯂꯦꯝꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯦ ꯏꯪꯈꯣꯜ ꯑꯣꯏꯗꯨꯅ ꯍꯋꯥꯏ ꯐꯩꯗꯣꯝ ꯑꯃ ꯊꯥꯔꯕꯗꯤ ꯅꯣꯏ ꯆꯔꯥ ꯑꯃꯠꯇꯁꯨ ꯃꯆꯥꯅꯤ ꯀꯔꯤꯅꯣ ꯑꯍꯜ ꯂꯩꯇꯕ ꯌꯨꯝꯕꯥꯟ ꯃꯌꯦꯛ ꯁꯦꯡꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯕꯨ ꯕꯦꯝꯃ ꯅꯪꯕꯨ ꯄꯣꯠ ꯆꯩ ꯊꯥꯕ ꯌꯥꯝꯅ ꯍꯩꯕꯗꯥꯏꯅꯦ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯕꯗ ꯃꯦꯝꯆꯥ ꯇꯨꯃꯤꯟꯅ ꯃꯔꯨ ꯂꯨꯛꯅ ꯂꯩꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯆꯥꯎꯇꯣꯟꯗꯨ ꯃꯅꯦꯝ ꯌꯦꯡꯅ ꯇꯞꯅ ꯏꯃꯥ ꯏꯕꯦꯝꯃ ꯃꯆꯥꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯆꯔꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯜꯂꯨ ꯆꯥꯛꯀ ꯆꯥꯔꯒ ꯅꯌꯥ ꯊꯕꯛ ꯍꯜꯂꯛꯄꯗ ꯉꯥ ꯂꯩꯔꯛꯀꯦ ꯅꯪꯅ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯏꯕꯨꯡꯉꯣ ꯆꯠꯂꯨꯔꯣ ꯏꯃꯥꯅ ꯑꯃꯨꯛ ꯌꯦꯠꯄꯤꯔꯦ ꯇꯧꯔꯤꯁꯦ ꯌꯦꯠꯇꯤ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯕꯤꯌꯨ ꯍꯣꯔꯦꯟ ꯐꯥꯎꯕ ꯂꯩꯔꯝꯗꯕ ꯌꯥꯗꯦꯀꯣ ꯆꯥꯎꯇꯣꯟ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯊꯕꯛ ꯁꯨꯕ ꯆꯤꯡꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯏ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯀꯦꯇꯨꯀꯤꯗꯨ ꯄꯣꯊꯥꯔꯝꯃꯤ ꯉꯁꯤꯗꯤ ꯃꯦꯝꯆꯥꯗꯨꯁꯨ ꯃꯃꯥ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯊꯥꯔꯝꯃꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌా ꯑꯃ ꯁꯥꯔꯝꯃꯤ ꯃꯁꯥꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯀꯌా ꯑꯗꯨꯕꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯕ ꯅꯠꯇꯦ ꯀꯦꯇꯨꯀꯤ ꯑꯗꯨ ꯂꯣꯏꯕꯤ ꯆꯤꯡ ꯀꯥꯕ ꯑꯔꯥꯏꯕ ꯋꯥ ꯅꯠꯇꯦ ꯅꯨꯡꯇꯤꯒꯤ ꯀꯥꯏ ꯍꯥꯏꯔꯒ ꯍꯦꯛꯇ ꯋꯥꯗꯕ ꯅꯠꯇꯦ ꯌꯥꯝꯅ ꯋꯥꯏ ꯆꯤꯡ ꯀꯥꯕꯒꯤ ꯋꯥꯕꯒꯤ ꯃꯊꯛꯇ ꯆꯤꯡꯊꯛꯇ ꯎꯔꯨꯝ ꯂꯩꯇꯕ ꯃꯐꯝ ꯅꯨꯡꯁꯥꯅ ꯀꯣꯛꯇꯣꯟꯗ ꯂꯩꯕ ꯑꯗꯨꯗ ꯆꯥꯎꯇꯣꯟ ꯑꯗꯨ ꯊꯕꯛ ꯁꯨꯔꯝꯃꯤ ꯋꯥꯏ ꯍꯥꯏꯕ ꯌꯥꯗ ꯂꯩꯇꯕꯅ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯅꯍꯥꯟꯈꯩ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯛꯄꯅ ꯄꯣꯊꯥ ꯋꯥꯔꯤ ꯇꯧꯅ ꯊꯕꯛ ꯁꯨꯈꯤꯕꯅ ꯈꯪꯍꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯣꯝꯇꯒ ꯑꯣꯏꯔꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯗꯨꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯄꯣꯊꯥꯖꯩ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯆꯤꯡꯒꯤ ꯃꯥꯂꯪꯕꯅ ꯑꯃꯨꯛ ꯁꯥꯐꯨ ꯀꯟꯅ ꯌꯩꯔꯛꯄꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕꯗꯨ ꯇꯧꯔꯝꯃꯤ ꯑꯀꯣꯏꯕꯗꯨꯕꯨ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯑꯗꯨꯗ ꯃꯇꯣꯝꯇ ꯃꯔꯣꯂꯣꯟꯖꯩ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯆꯥꯎꯇꯣꯟ ꯑꯗꯨ ꯑꯁꯨꯝꯅ ꯑꯩꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯤ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯅ ꯅꯨꯡꯁꯥ ꯃꯔꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯋꯥꯅ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯂꯥꯛꯂꯤꯕꯁꯦ ꯂꯥꯛꯑꯝꯃꯣꯏꯀꯣ ꯁꯨꯒꯟꯕ ꯂꯥꯏꯔꯕ ꯆꯥꯒꯟꯕ ꯌꯥꯡꯒꯪꯕꯗꯣ ꯑꯩ ꯑꯣꯏ ꯑꯩꯃꯨꯛ ꯁꯨꯕ ꯑꯩꯃꯨꯛ ꯍꯣꯠꯅꯕ ꯁꯪꯁꯥꯔ ꯑꯁꯤ ꯂꯩꯔꯝꯃꯣꯏ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯁꯨ ꯑꯉꯥꯎꯕꯅꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯗꯦ ꯑꯩꯒꯤꯗꯃꯛ ꯈꯔ ꯃꯇꯦꯡ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯗꯧ ꯂꯥꯏꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤꯀꯣ
ꯑꯁꯤ ꯍꯥꯏꯖ ꯃꯇꯣꯝꯇ ꯋꯥꯈꯜ ꯑꯗꯨ ꯃꯨꯟꯅ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯜ ꯑꯗꯨ ꯈꯟꯗꯨꯅ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯏꯔꯕ ꯑꯣꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯈꯟꯊꯔꯕꯗꯤ ꯑꯁꯨꯝꯕ ꯆꯠꯄ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕ ꯍꯩꯇꯕꯒꯤ ꯃꯁꯤ ꯍꯥꯏꯕꯗ ꯍꯩꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯦꯜ ꯄꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯣꯏꯗ ꯄꯥꯗꯕ ꯃꯤꯅꯝꯕ ꯍꯨꯔꯥꯟꯕꯁꯤ ꯌꯥꯝꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯝ ꯀꯔꯤꯝ ꯍꯥꯏꯗꯦ꯫ ꯑꯗꯨꯒ ꯂꯥꯏꯔꯕ ꯑꯃꯅ ꯇꯧꯕ ꯑꯣꯏꯌꯨ ꯂꯣꯏꯔꯅꯤ ꯑꯃꯨꯛꯇꯣꯏꯕ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯈꯣꯡꯒꯣꯏꯅꯔꯅꯤ꯫ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯃꯤꯅꯝꯕ ꯊꯕꯛ ꯇꯧꯕ ꯍꯧꯗꯕ ꯌꯥꯗꯦ꯫ ꯁꯦꯜ パイꯅꯕ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤ? ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯇꯣꯟ ꯑꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯑꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯇꯧꯗꯕ ꯌꯥꯗꯕꯒꯨꯝ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯨꯟꯅ ꯌꯥꯝꯅ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯑꯃ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯀꯔꯣꯝꯗꯒꯤ ꯍꯨꯝꯂꯛꯄ ꯋꯥꯈꯜꯅꯣ ꯈꯪꯗꯦ ꯆꯥꯎꯇꯣꯟ ꯑꯗꯣ ꯑꯩꯁꯨ ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯃꯤ ꯈꯪꯍꯟꯗꯅ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕ ꯇꯥꯔꯦꯗꯅ꯫ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯩꯅ ꯏꯍꯥꯟ ꯍꯥꯟꯕꯁꯨ ꯅꯠꯇꯦ꯫ ꯃꯇꯝ ꯈꯔ ꯈꯛ ꯇꯧꯔꯝꯂꯒ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯇꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯆꯣꯞꯄ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯔꯝꯗꯤ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅ꯫ ꯍꯣꯏꯗꯦ ꯀꯩꯗꯧꯕꯒꯤ ꯑꯁꯨꯛ ꯋꯥꯅ ꯊꯕꯛ ꯁꯨꯗꯣꯏꯅꯣ ꯑꯩꯗ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯡ ꯑꯗꯨꯗꯒꯤ ꯌꯨꯝꯂꯣꯝꯗ ꯊꯕꯛ ꯑꯋꯥꯕꯒ ꯁꯨꯗꯕ ꯃꯈꯩ ꯁꯣꯝꯗꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯤ ꯁꯥꯟꯅꯕ ꯀꯧꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯋꯥꯔꯤ ꯑꯗꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯎꯅꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯃꯥꯗꯣ ꯃꯆꯥꯒꯤ ꯃꯇꯧꯗ ꯌꯥꯝꯅ ꯋꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯕꯅꯤ꯫ ꯀꯦꯗꯨꯀꯤ ꯃꯆꯥꯅꯨꯄꯤ ꯌꯦꯡꯅ ꯑꯁꯨꯝꯅ ꯇꯞꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯁꯤ ꯌꯧꯅ ꯋꯥꯔꯒ ꯅꯪꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯅ ꯂꯩꯔꯝꯕꯁꯦ ꯏꯃꯥ ꯅꯪꯕꯨ ꯋꯥꯔꯧꯏ ꯏꯕꯦꯝꯃ꯫ ꯅꯪꯒꯤꯗꯃꯛ ꯏꯃꯥ ꯍꯣꯏ ꯄꯥꯕ ꯍꯣꯏ ꯅꯪ ꯇꯥꯆꯧ ꯂꯩꯔꯤ꯫ ꯅꯪ ꯀꯔꯤꯒꯤ ꯈꯟꯗ꯭ꯔꯤꯕꯅꯣ ꯍꯥ? ꯅꯪꯅ ꯁꯨꯝꯅ ꯋꯥꯔꯒ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯧꯅꯗꯦꯅꯦꯍꯦ꯫ ꯅꯪꯒꯤ ꯄꯥꯕꯅ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯗꯅ ꯉꯥꯡꯕꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯍꯪꯕꯅꯤ ꯃꯗꯨ ꯀꯔꯤꯒꯤ ꯈꯪꯗꯦ? ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯃꯧꯒꯤ ꯁꯤꯡꯗ ꯆꯠꯂꯕꯤ ꯑꯩ ꯏꯃꯥ ꯃꯤꯉꯣꯟꯗ ꯍꯪꯗꯅ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯉꯝꯅꯕ ꯄꯥꯟꯒꯗꯕꯅꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯍꯪꯗꯅ ꯀꯌꯥꯝ ꯍꯪꯕ ꯌꯥꯗꯣꯏꯅꯣ? ꯏꯃꯥ ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯏꯃꯥ ꯍꯣꯏꯗ ꯑꯩꯒꯤ ꯏꯄꯥꯝꯗ ꯂꯥꯛꯇꯨꯅ ꯀꯩꯁꯨ ꯍꯪꯂꯗ꯭ꯔꯤꯕꯁꯦ꯫ ꯅꯆꯥ ꯑꯩꯕꯨ ꯑꯅꯝ ꯀꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯅꯨ꯫ ꯐꯔꯦ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡ ꯏꯃꯥꯅ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯍꯌꯦꯡꯃꯛ ꯂꯣꯏꯅ ꯊꯤꯜꯂꯛꯀꯅꯤ꯫ ꯅꯁꯥꯗꯨ ꯌꯥꯝꯅ ꯁꯣꯛꯂꯤ ꯑꯩ ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯕꯦꯝꯃ꯫ ꯃꯗꯨ ꯇꯧꯕꯤꯅꯨ ꯏꯃꯥ ꯑꯩꯒꯤ ꯑꯉꯝꯕꯗꯨ ꯐꯥꯎꯕꯗꯤ ꯍꯣꯠꯅꯒꯦ꯫ ꯏꯁꯣꯔꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯑꯁꯨꯝꯅ ꯊꯣꯛꯑꯣ ꯍꯥꯏꯅ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯩꯁꯨ ꯊꯦꯡꯅꯕ ꯌꯥꯕ ꯊꯦꯡꯅꯒꯦ꯫ ꯅꯆꯥ ꯑꯩꯅ ꯇꯁꯦꯡꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯃꯥ ꯍꯣꯏꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ꯫ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯗ꯭ꯔꯗꯅ ꯑꯩꯕꯨ ꯀꯅꯥꯗ ꯍꯥꯏꯒꯦ? ꯅꯆꯥ ꯑꯩꯅ ꯈꯥꯡꯒꯤ ꯌꯥꯎꯅ ꯈꯥꯡꯂꯤꯕꯅꯤ ꯏꯃꯥ꯫ ꯃꯁꯥꯅ ꯁꯤꯗ ꯇꯠꯄ ꯃꯈꯩ ꯌꯥꯗꯕꯁꯤꯗ ꯀꯔꯤꯕꯨ ꯍꯦꯟꯅ ꯋꯥ ꯃꯈꯥ ꯑꯃ ꯇꯥꯔꯨꯅꯤ? ꯑꯗꯨꯅ ꯏꯆꯥꯅ ꯑꯗꯨ ꯌꯧꯅ ꯈꯜꯂꯕꯅꯤꯅ ꯏꯃꯥ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯕꯦꯝꯃ ꯏꯃꯥꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯗꯣ ꯅꯪꯁꯨ ꯌꯨꯝꯗ ꯂꯥꯛꯇꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯎꯀꯣ ꯅꯣꯡꯃꯗꯤ꯫ ꯋꯥꯍꯩ ꯑꯁꯤꯃꯗꯤ ꯍꯥꯏꯔꯒ ꯀꯦꯇꯨꯀꯤ ꯑꯗꯨ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯄꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯔꯥꯎꯅ ꯄꯤꯔꯝꯕ ꯁꯦꯜ ꯑꯗꯨꯕꯨ ꯂꯧꯏ ꯑꯗꯨꯒ ꯋꯥꯔꯤ ꯇꯧꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯠꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯃꯃꯥ ꯃꯆꯥ ꯀꯥꯏꯅꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥꯕꯨ ꯌꯦꯡꯅ ꯃꯦꯝꯆꯥ ꯇꯞꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥ ꯅꯆꯥ ꯑꯩ ꯁꯣꯏꯗꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯩ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯄꯥꯕꯗ ꯈꯔ ꯇꯝꯕꯤꯌꯨ꯫ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯄꯥꯕꯗ ꯁꯥꯕꯤꯒꯅꯨ꯫ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯃꯥ ꯂꯩꯐꯝ ꯈꯪꯉꯣꯏ ꯑꯗꯨꯅ ꯇꯝꯕꯤꯒꯅꯨꯀꯣ ꯏꯃꯥ꯫ ꯀꯦꯇꯨꯀꯤ ꯃꯆꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯃꯆꯥ ꯌꯦꯡꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯗ ꯍꯣꯏꯗ ꯏꯃꯥꯅ ꯂꯣꯏꯅ ꯈꯪꯅ ꯇꯧꯅꯤ ꯀꯩꯗꯧꯔꯒꯦ? ꯀꯔꯤꯒꯤ ꯏꯆꯥꯅ ꯍꯦꯟꯅ ꯋꯥꯔꯤꯕꯅꯣ ꯍꯥ? ꯏꯃꯥꯅ ꯂꯣꯏꯅ ꯐꯅꯕ ꯇꯧꯅꯤ ꯏꯆꯥꯒꯤꯗꯃꯛ꯫ ꯏꯆꯥ ꯀꯔꯤꯁꯨ ꯈꯟꯒꯅꯨꯀꯣ꯫ ꯑꯗꯨ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯅꯕ ꯇꯧ ꯑꯊꯨꯕ ꯃꯇꯝꯗ꯫ ꯉꯥꯏꯍꯥꯛ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯃꯥꯗꯨ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯃꯃꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯏꯃꯨꯡꯂꯣꯝꯗ ꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯄꯨꯔꯣꯏꯕ ꯆꯥꯎꯇꯣꯟ ꯑꯗꯨꯁꯨ ꯍꯜꯂꯛꯂꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯌꯥꯝꯅ ꯉꯟꯅ ꯍꯜꯂꯛꯄꯗꯨꯗ ꯃꯦꯝꯆꯥꯅ ꯀꯩꯅꯣ ꯅꯨꯄꯥ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏꯗ? ꯀꯩꯒꯤꯅꯣ ꯉꯟꯅ ꯍꯜꯂꯛꯂꯤꯕꯗꯤ? ꯋꯥꯍꯪ ꯑꯗꯨꯗ ꯅꯨꯡꯁꯥ ꯁꯥꯏ ꯇꯜꯂꯤ ꯍꯣꯔꯦꯟꯗꯒꯤ ꯍꯨꯔꯥꯟꯕ ꯍꯧꯔꯅꯤꯗꯤ ꯀꯔꯝꯅ ꯍꯥꯏꯅꯤ? ꯑꯗꯨꯅ ꯆꯥꯎꯇꯣꯟꯗꯨ ꯃꯁꯥ ꯉꯝꯗꯕꯒꯤ ꯃꯑꯣꯡ ꯇꯧꯗꯨꯅ ꯑꯩꯁꯦ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯏꯃꯥꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯆꯠꯈꯤꯕ? ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ ꯏꯃꯥꯗꯣ꯫ ꯅꯨꯄꯥ
ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯦ ꯏꯃꯥꯅ ꯁꯦꯜ ꯄꯤꯔꯝꯃꯤ ꯍꯣꯏꯅꯦ ꯌꯥꯏ ꯀꯨꯏꯔꯦ ꯉꯥ ꯆꯥꯗꯕ ꯑꯩ ꯊꯣꯡꯒꯦ ꯍꯔꯥꯎ ꯍꯔꯥꯎ ꯉꯥ ꯂꯩꯕ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯅꯒ ꯍꯧꯈꯤꯕ ꯈꯪꯍꯧꯗꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯔꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯁꯥꯎꯇꯣꯟ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯥꯛ ꯑꯗꯨꯕꯨ ꯂꯣꯏꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯇꯣꯟ ꯇꯞꯅ ꯏꯃꯥꯅ ꯀꯩꯀꯩ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯅꯣꯡ ꯅꯤꯅꯤ ꯁꯤꯗ ꯏꯃꯥꯗꯣ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯃꯨꯛ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯅꯤꯗꯅ ꯌꯥꯔꯦ ꯅꯨꯄꯥ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯄꯥꯝꯒꯅꯨ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯩꯁꯦ ꯃꯇꯤꯛ ꯌꯥꯝ ꯆꯥꯗ꯭ꯔꯤ ꯏꯃꯥꯗꯨꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯗꯨ ꯐꯥꯎꯕ ꯆꯥꯛ ꯆꯔꯥ ꯑꯃ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯗꯨꯅ ꯄꯤꯖꯕ ꯉꯝꯗꯦ ꯑꯩꯁꯦ ꯃꯇꯤꯛ ꯌꯥꯝ ꯆꯥꯗ꯭ꯔꯤ ꯑꯗꯨꯒꯤꯕꯨ ꯍꯦꯟꯅ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯍꯣꯠꯅꯗꯕꯗꯤ ꯅꯠꯇꯦꯗꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩ ꯋꯥꯗꯨꯅꯇ ꯂꯩꯕꯗꯤ ꯑꯩꯈꯣꯏ ꯂꯩꯔꯣꯏꯗꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯈꯪꯗ꯭ꯔꯦ ꯅꯨꯄꯥ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯋꯥꯕ ꯌꯥꯕꯗꯤ ꯋꯥꯔꯦꯀꯣ ꯑꯩꯈꯣꯏꯃꯨꯛ ꯁꯨꯕ ꯑꯩꯈꯣꯏꯃꯨꯛ ꯍꯣꯠꯅꯕ ꯂꯩꯔꯝꯃꯣꯏ ꯉꯁꯤꯒꯤ संसारꯁꯤꯗ ꯍꯣꯏꯅꯦ ꯏꯁꯣꯔꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯍꯥꯏꯅ ꯈꯨꯔꯨꯝꯁꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯑꯋꯥꯕ ꯑꯣꯏꯔꯣꯏ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏ ꯀꯟꯅ ꯁꯨꯁꯤ ꯍꯣꯏ ꯅꯨꯄꯥ ꯌꯥꯔꯤꯁꯤ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯅꯪꯁꯨ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯇꯨꯝꯅꯕ ꯍꯥꯏꯅ ꯃꯈꯣꯏ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯥꯎꯇꯣꯟ ꯑꯗꯨ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯊꯧꯔꯝ ꯀꯌా ꯂꯩꯕꯅ ꯇꯨꯝꯕꯗꯤ ꯇꯨꯝꯗꯦ ꯍꯤꯞꯇꯨꯅ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯋꯥꯕ ꯊꯕꯛ ꯉꯥꯏꯍꯥꯛꯇꯪ ꯐꯥꯎ ꯄꯣꯊꯥꯗꯕ ꯑꯣꯏꯕꯅ ꯃꯦꯝꯆꯥ ꯃꯥꯗꯤ ꯏꯁꯤ ꯁꯤꯅ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯁꯦꯡꯅ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯆꯥꯎꯇꯣꯟ ꯑꯗꯨ ꯇꯨꯝꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯨꯔꯥꯟꯕ ꯆꯠꯅꯕ ꯌꯥꯝꯅ ꯇꯞꯅ ꯃꯈꯣꯜ ꯊꯣꯛꯇꯅ ꯁꯦꯝ ꯁꯥꯏ ꯑꯁꯨꯝꯅ ꯇꯧꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯂꯩꯇꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯉꯁꯤꯗꯤ ꯆꯥꯎꯇꯣꯟꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯦꯝꯆꯥ ꯃꯥꯗꯤ ꯈꯪꯕ ꯅꯠꯇꯦ ꯌꯦꯡꯕ ꯇꯥꯏ ꯏꯁꯣꯔꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯍꯜꯂꯤꯕ ꯍꯥꯏꯅ ꯍꯨꯔꯥꯟꯕꯁꯤ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯑꯗꯨꯅ ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯆꯥꯎꯇꯣꯟ ꯑꯗꯨ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯇꯨꯅ ꯏꯁꯤꯁꯤꯅ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗꯗꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯤ ꯋꯥ ꯋꯥ ꯂꯥꯎꯅꯩ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯑꯣꯟꯁꯤꯟ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯅꯧꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯍꯥꯏꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯏ ꯍꯣꯏ ꯃꯤꯁꯤ ꯅꯪꯕꯨ ꯍꯨꯔꯥꯜꯂꯤꯕꯗꯨ ꯑꯩꯒꯤ ꯄꯣꯠ ꯆꯩꯅꯦꯕ ꯉꯥꯅꯨ ꯈꯔ ꯂꯣꯏꯕ ꯑꯗꯨꯗꯒꯤ ꯍꯦꯛꯇ ꯍꯨꯔꯥꯟꯈꯤꯕ ꯀꯣꯟ ꯈꯔ ꯊꯅꯝꯃꯁꯨ ꯍꯦꯛꯇ ꯂꯩꯔꯝꯗꯦ ꯆꯍꯤ 10 ꯍꯦꯟꯅ ꯑꯩꯅ ꯏꯆꯥ ꯄꯣꯛꯇꯨꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯛꯄꯁꯤ ꯑꯁꯨꯝꯅ ꯅꯣꯡꯃꯇ ꯇꯧꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯇꯧꯔꯤꯕ ꯍꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯄꯥꯎꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯏ ꯀꯅꯥꯅꯁꯨ ꯍꯨꯔꯥꯟꯕ ꯇꯧꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯃꯅꯤꯡ ꯃꯌꯥꯗ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯊꯝꯃꯤ ꯑꯃꯠꯇ ꯍꯦꯛ ꯂꯣꯏꯁꯤꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤ ꯇꯧꯔꯔꯣꯏ ꯃꯤ ꯐꯠꯇꯕ ꯂꯩꯕ ꯍꯧꯔꯕꯒꯨꯝ ꯇꯧꯔꯦ ꯃꯍꯩ ꯄꯥꯎ ꯑꯗꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯥꯟꯅꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯃꯦꯝꯆꯥ ꯃꯉꯣꯟꯗꯁꯨ ꯌꯧꯔꯤ ꯑꯗꯨꯅ ꯇꯍꯥ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯇꯣꯟ ꯑꯗꯨꯗ ꯍꯥꯏꯔꯤ ꯅꯨꯄꯥ ꯅꯪꯕꯨ ꯌꯥꯝ ꯉꯛꯄ ꯄꯥꯎ ꯑꯃ ꯇꯥꯔꯛꯑꯦ ꯃꯤ ꯑꯩꯅ ꯆꯦꯡ ꯋꯥꯟꯕ ꯆꯠꯄꯗ ꯑꯗꯨꯕꯨꯔꯣ ꯑꯩꯈꯣꯏ ꯈꯨꯜ ꯂꯩꯀꯥꯏꯗ ꯍꯨꯔꯥꯟꯕ ꯊꯣꯛꯄ ꯍꯧꯔꯦ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯌꯦ ꯃꯁꯥꯅ ꯇꯧꯕ ꯊꯕꯛ ꯑꯃ ꯑꯣꯏꯕꯅ ꯊꯣꯏꯅ ꯉꯛꯄ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯕ ꯁꯥꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯆꯥꯎꯇꯣꯟ ꯑꯗꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯈꯗ꯭ꯔꯛ ꯑꯗꯨ ꯇꯧꯔꯝꯃꯤ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯁꯥꯗꯨꯅ ꯌꯥꯝꯅ ꯉꯛꯆꯥꯅꯅ ꯍꯥꯏꯔꯛꯏ ꯑꯆꯨꯝꯕ ꯄꯥꯎ ꯑꯣꯏꯔꯤꯗ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯨꯄꯤ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯍꯤꯡꯂꯛꯄꯗ ꯑꯗꯨꯒꯨꯝꯕ ꯄꯥꯎ ꯇꯥꯗꯦ ꯑꯗꯨꯒ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯥꯔꯛꯄ ꯄꯥꯎ ꯑꯣꯏꯔꯝꯒꯅꯤꯗ ꯅꯨꯄꯤ ꯃꯥꯏꯗ ꯅꯨꯄꯥ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯇꯥꯡ ꯆꯥꯗꯅ ꯃꯔꯩ ꯀꯪꯌꯦꯠ ꯌꯦꯠꯄꯗꯣ ꯇꯧꯅꯨꯃꯤ ꯅꯪꯕꯣ ꯇꯥꯗꯅꯅꯦ ꯑꯩꯅ ꯄꯥꯎ ꯇꯝꯃꯤꯁꯦ ꯑꯩꯅ ꯃꯁꯤꯕꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯇꯝꯕ ꯌꯥꯕ ꯄꯥꯎꯁꯨ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯤ ꯀꯅꯥꯝꯇ ꯊꯥꯖꯗꯦ ꯑꯗꯨꯅ ꯃꯤ ꯈꯨꯗꯤꯡ ꯃꯆꯤ ꯇꯤꯜꯍꯧꯔꯤꯕꯅꯤ ꯍꯣꯏꯁꯦ ꯑꯩꯈꯣꯏ ꯆꯦꯛꯁꯤꯜꯂꯒ ꯂꯣꯏꯔꯦ ꯅꯨꯄꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯄ ꯊꯦꯡꯈꯤꯗꯕꯅꯤ ꯆꯥꯛꯁꯦ ꯂꯣꯏꯅꯕ ꯇꯧꯁꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯉꯤ ꯅꯥꯀꯜ ꯑꯗꯨꯗ ꯃꯇꯦꯡ ꯇꯧꯕ ꯑꯣꯏꯅ ꯆꯥꯎꯇꯣꯟ ꯑꯗꯨꯅ ꯏꯟꯁꯥꯡ ꯁꯦꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯂꯩꯕꯗꯨꯗ ꯃꯦꯝꯆꯥꯗꯨꯗꯤ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤꯗ ꯃꯤꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯅ ꯍꯨꯔꯥꯜꯂꯤ ꯃꯤꯁꯛ ꯑꯗꯣ ꯑꯩꯈꯣꯏꯗꯒ ꯂꯥꯛꯄ ꯑꯣꯏꯌꯨ ꯃꯉꯛ ꯁꯝꯃꯗꯨꯗ ꯊꯥꯡꯖꯧꯅ ꯌꯥꯟꯒꯦ ꯃꯗꯨ ꯉꯝꯂꯣꯏꯗꯕ ꯃꯦꯝꯆꯥ ꯅꯠꯇꯦ ꯑꯩꯗꯤ ꯈꯨꯜ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯁꯨꯔꯒ ꯆꯥꯅꯔꯤꯕ ꯉꯥꯛꯇꯅꯦꯕ ꯁ꯭ꯋꯥꯏꯕ ꯂꯥꯎꯏ ꯋꯥꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯀꯤꯕ ꯑꯃ ꯄꯣꯛꯂꯤ ꯉꯛꯂꯦꯟꯒꯦ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯊꯧꯅꯥ ꯑꯁꯤꯒ ꯁꯣꯏꯗꯅ ꯍꯥꯠꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯈꯜ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯎꯪꯗꯨꯅ ꯃꯥꯅ ꯉꯥꯡꯕ ꯋꯥꯗꯨ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ
ꯃꯪꯗꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯃꯦꯝꯆꯥ ꯈꯣꯜ ꯋꯥꯡꯂꯞꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ, ꯀꯩꯅꯣ ꯅꯨꯄꯥ, ꯅꯪꯅ ꯑꯃꯨꯛ ꯃꯇꯥꯡ ꯆꯥꯗꯅ ꯃꯪꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯅꯪ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯤ ꯇꯥꯗꯕ꯭ꯔꯥ? ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯆꯥꯎꯇꯣꯟꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯏ ꯑꯗ ꯅꯪꯒꯤ ꯊꯧꯅꯥ ꯂꯩꯕ ꯋꯥ ꯑꯗꯨꯗ ꯑꯩꯁꯦ ꯏꯇꯣꯝꯇ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤꯕ꯫ ꯃꯦꯝꯆꯥ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯑꯃꯨꯛꯁꯨ ꯅꯣꯛꯆꯩ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯗꯨꯅ ꯍꯥꯟꯅꯒꯨꯝ ꯆꯤꯡꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯧꯒꯦ ꯌꯥꯎꯅ ꯈꯟꯈꯤꯕ ꯑꯃ ꯂꯩꯕꯅ ꯆꯥꯎꯇꯣꯟ ꯑꯗꯨ ꯐꯠꯇꯦ ꯍꯥꯏꯅ ꯈꯪꯂꯕꯁꯨ ꯅꯨꯃꯤꯗꯥꯡ ꯍꯨꯔꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯂꯤ꯫ ꯃꯤꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯊꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯇꯣꯟ ꯑꯗꯨꯗꯤ ꯁꯨꯕ ꯀꯟꯕꯒꯤ ꯅꯃꯥꯗ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯊꯕꯛ ꯐꯠꯇꯕ ꯑꯗꯨꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯍꯣꯡꯉꯤ꯫ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯦꯜ ꯄꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯌꯨꯝꯗ ꯐꯝꯗꯨꯅ ꯂꯦꯡꯗꯅ ꯂꯩꯔꯒ ꯁꯦꯜ ꯄꯥꯏꯔꯛꯄ ꯅꯠꯇꯕꯅꯤꯅ ꯃꯤꯌꯥꯝꯅ ꯃꯈꯣꯏ ꯏꯃꯨꯡꯗ ꯆꯤꯡꯅꯕꯗꯤ ꯇꯧꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯃꯦꯝꯆꯥꯗꯨ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯄꯥꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯃꯄꯥꯝꯗ ꯆꯠꯄ ꯃꯇꯝꯗ ꯑꯔꯩꯕ ꯃꯈꯩ ꯄꯨꯗꯨꯅ ꯆꯠꯅꯤꯡꯕ ꯄꯣꯠꯆꯩ ꯑꯗꯨꯕꯨ ꯂꯩꯇ꯭ꯔꯕꯗ ꯀꯔꯤꯕꯨ ꯍꯥꯏꯅꯤ? ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯦꯝꯆꯥꯗꯨ ꯑꯔꯩꯕ ꯃꯈꯩ ꯄꯨꯗꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯏ꯫ ꯆꯥꯎꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯍꯔꯥꯎꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯎꯔꯒ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯆꯥꯎꯇꯣꯟ ꯃꯦꯝꯆꯥ ꯌꯦꯡꯅ ꯇꯞꯅ, ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝꯅ ꯐꯖꯩ ꯅꯨꯄꯤ, ꯅꯍꯥꯟꯈꯩꯒ ꯌꯥꯝꯅ ꯃꯥꯟꯅꯗꯦ꯫ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ ꯃꯦꯝꯆꯥ, ꯍꯣ ꯀꯦꯔꯒꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯒꯦ? ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯀꯦꯅ ꯃꯧꯅ ꯏꯪꯅ ꯃꯦꯡꯅ ꯂꯩꯔꯒ ꯍꯦꯟꯅ ꯐꯖꯕꯅꯤ ꯅꯨꯄꯥ꯫ ꯑꯩꯈꯣꯏꯅꯤꯅ ꯉꯁꯤ ꯈꯔ ꯁꯥꯐꯔꯛꯄꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯀꯟꯅ ꯍꯣꯠꯅꯕꯒꯤꯅꯤ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯕ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ, ꯑꯩ ꯏꯄꯥꯝꯗ ꯆꯠꯊꯣꯛꯇꯅ ꯆꯠꯄꯅ ꯍꯣꯔꯦꯟ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯀꯦ꯫ ꯆꯥꯛ ꯏꯁꯤꯡ ꯈꯔ ꯊꯣꯡꯂꯝꯃꯨ, ꯑꯩ ꯄ꯭ꯔꯞ ꯂꯥꯛꯀꯦꯕ꯫ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯕ ꯑꯩꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯦ ꯅꯨꯄꯤ, ꯅꯪꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯂꯩꯌꯨ, ꯑꯩꯅ ꯌꯥꯏ꯫ ꯍꯔꯥꯎ ꯍꯔꯥꯎ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯒ ꯃꯦꯝꯆꯥꯗꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯄꯥꯝꯗ ꯆꯠꯈꯤ꯫ ꯆꯥꯎꯇꯣꯟ ꯑꯗꯨꯗꯤ ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯤꯉꯩ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯌꯥꯕ ꯍꯨꯔꯥꯟꯒꯦ ꯈꯜꯂꯤ꯫ ꯋꯥꯈꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯃꯕꯨꯛꯅꯤꯡꯗ, ꯑꯩꯅ ꯑꯗꯨꯛ ꯌꯥꯝ ꯍꯨꯔꯥꯟꯕꯕꯨ ꯀꯅꯥꯝꯇꯅ ꯐꯥꯕ ꯉꯝꯕ ꯅꯠꯇꯦ, ꯑꯗꯨꯅ ꯉꯁꯤꯁꯨ ꯑꯩꯅ ꯑꯉꯝꯕ ꯃꯈꯩ ꯂꯣꯏꯅ ꯍꯨꯔꯥꯟꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯄꯦꯟꯅ ꯅꯣꯛꯆꯩ꯫ ꯁꯣꯝꯗꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯂꯥꯛꯄꯒꯤ ꯍꯔꯥꯎꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯃꯥ ꯀꯦꯇꯨꯀꯤꯗꯨ ꯃꯄꯥꯗꯨꯁꯨ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯆꯥ ꯅꯤꯡꯉꯣꯜ ꯎꯕ ꯐꯪꯖꯕꯗ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯏ꯫ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯋꯥꯠꯇ ꯄꯥꯗꯕꯅꯤꯅ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯆꯥꯅ ꯈꯖꯤꯛ ꯍꯣꯡꯕꯗ ꯈꯪꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯗꯨꯅ ꯃꯄꯥꯗꯨ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯅ, ꯏꯄꯥꯒꯤ ꯕꯦꯝꯃ, ꯅꯪꯒꯤꯁꯤ ꯄꯥꯕꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯀꯔꯤꯒꯤꯗꯃꯛ ꯌꯨꯝꯗ ꯂꯥꯛꯇꯕꯅꯣ? ꯏꯄꯥꯅ ꯅꯪꯕꯨ ꯆꯩ ꯊꯥꯡꯕꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯤ꯫ ꯏꯆꯥꯁꯤ ꯌꯥꯝꯅ ꯍꯣꯡꯉꯤ꯫ ꯄꯥꯕ, ꯅꯆꯥ ꯑꯩ ꯄꯥꯕꯗ ꯋꯥꯔꯧꯕ ꯀꯩꯁꯨꯝ ꯂꯩꯇꯦ꯫ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯄꯥꯕ꯫ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯇꯨꯀꯤꯗꯨ ꯃꯄꯥ ꯃꯆꯥ ꯌꯦꯡꯅ, ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯤ, ꯆꯥꯛ ꯆꯥꯔꯁꯤ, ꯄꯨꯛ ꯂꯥꯝꯕꯅ ꯑꯃꯨꯛ ꯇꯣꯏꯕ, ꯑꯩꯁꯤ ꯂꯣꯏꯔꯦ, ꯂꯥꯛꯑꯣ ꯃꯌꯥꯝ ꯆꯥꯛꯂꯣꯝꯗ ꯃꯥꯏ ꯑꯃꯨꯛꯇ ꯂꯩꯁꯤꯟꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯗꯨꯗ ꯃꯤꯅ ꯇꯨꯝꯕ ꯍꯤꯞꯄ ꯃꯇꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯅꯍꯥꯟꯈꯩ ꯍꯨꯔꯥꯟꯕ ꯆꯠꯄꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯊꯤꯜꯗ ꯆꯠꯂꯝꯃꯤ, ꯃꯥ ꯃꯉꯥꯏꯔꯦ ꯁꯤꯡꯂꯤꯕ ꯍꯥꯏꯅ ꯈꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯥꯏꯅꯕ ꯂꯩꯕꯗꯨꯅꯤ, ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯅ꯫ ꯀꯅꯥꯝꯇꯅ ꯃꯈꯣꯏꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯇꯦ, ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯛꯇꯦ ꯍꯥꯏꯔꯕꯁꯨ ꯃꯥꯕꯨ ꯆꯤꯡꯅꯕ ꯃꯤꯁꯛꯅ ꯃꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯩ ꯍꯥꯏꯕꯁꯤ ꯋꯥꯈꯜ ꯑꯣꯏꯔꯝꯗꯦ꯫ ꯑꯗꯨꯗ ꯉꯁꯤꯗꯤ ꯃꯥꯅ ꯃꯤꯒꯤ ꯄꯣꯠꯆꯩ ꯑꯃ ꯍꯨꯔꯥꯟꯕ ꯆꯠꯄꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯋꯥꯔꯛꯂꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯔꯤ꯫ ꯂꯩꯀꯥꯏ ꯅꯨꯄꯥ ꯑꯍꯜ ꯑꯃꯅ ꯆꯥꯎꯇꯣꯟ ꯌꯦꯡꯅ ꯍꯥꯏꯔꯤ, ꯍꯩ ꯆꯥꯎꯇꯣꯟ, ꯅꯪꯅ ꯁꯤꯒꯨꯝꯕ ꯄꯥꯞ ꯆꯦꯜꯂꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯈꯟꯗꯦ, ꯑꯗꯨꯕꯨ ꯀꯔꯤ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯨ? ꯍꯨꯔꯥꯟꯕꯅ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ? ꯍꯨꯔꯥꯟꯕꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯅꯥꯅ ꯊꯥꯖꯒꯅꯤ? ꯀꯅꯥꯝꯇꯅ ꯊꯥꯖꯔꯣꯏ꯫ ꯃꯤꯡꯊꯣꯜ, ꯍꯨꯔꯥꯟꯕꯒꯤ ꯃꯤꯡꯊꯣꯜ ꯐꯖꯕ ꯃꯤꯡꯊꯣꯜ ꯅꯠꯇꯦꯗꯣ꯫ ꯅꯨꯄꯤ ꯑꯃꯅ, ꯄꯣꯠꯆꯩ ꯃꯌꯥꯝ ꯃꯥꯡꯈꯤꯕꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯁꯤꯡꯍꯟꯁꯤ, ꯃꯗꯨꯅ ꯃꯥꯒꯤ ꯆꯩꯔꯥꯛ ꯑꯣꯏꯍꯟꯁꯤ꯫ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯑꯗꯨ ꯃꯇꯨꯡ ꯇꯧꯒꯅꯨ ꯍꯥꯏꯅ ꯋꯥꯔꯛꯂꯤ, ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯤ꯫ ꯐꯨꯕ ꯆꯩꯕ ꯈꯔ ꯇꯧꯏ, ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤꯗꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯗꯤ ꯍꯥꯏꯔꯝꯗꯦ ꯀꯅꯥꯝꯇꯅ꯫ ꯑꯗꯨꯛ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯕꯅꯤꯅ꯫
ꯆꯥꯎꯇꯣꯟ ꯃꯌꯥꯝꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯌꯥꯝ ꯑꯩ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯃꯅ ꯑꯃ ꯉꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯈꯤꯕ ꯃꯇꯝ ꯈꯪꯍꯧꯗꯦ ꯑꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈꯤꯕ ꯃꯦꯝꯆꯥ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯄꯥꯎ ꯑꯁꯤ ꯇꯥꯔꯦ ꯄꯥꯎ ꯑꯁꯤꯅ ꯊꯃꯣꯏ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯔꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯍꯥꯏꯕꯗ ꯍꯔꯥꯎꯒꯗꯕ ꯃꯤꯁꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯨꯝꯗ ꯂꯥꯛꯂꯦ ꯁꯥꯎꯔꯦ ꯃꯦꯝꯆꯥ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯇꯁꯦꯡꯅ ꯋꯥꯔꯧꯕ ꯑꯃ ꯄꯣꯛꯂꯦ ꯑꯗꯨꯅ ꯀꯞꯉꯥꯡ ꯉꯥꯡꯏ ꯐꯖꯕ ꯃꯁꯦꯠꯇ ꯑꯍꯥꯎꯕ ꯃꯆꯥꯗ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯃꯍꯩ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯂꯒ ꯑꯩꯅ ꯀꯔꯝ ꯍꯔꯥꯎꯗꯣꯏꯅꯣ ꯑꯩ ꯄꯥꯝꯗꯦ ꯅꯪꯒꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯛꯄꯁꯤ ꯑꯩ ꯄꯥꯝꯗꯦ ꯆꯔꯥ ꯍꯦꯟꯗꯨꯅ ꯑꯍꯤꯡ ꯀꯌꯥ ꯂꯩꯔꯛꯄꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯃꯣꯠꯄ ꯂꯤꯆꯠ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯪꯒ ꯍꯤꯡꯕ ꯑꯩ ꯄꯥꯝꯗꯦ ꯅꯨꯄꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯅꯪꯅ ꯉꯥꯛꯄꯤꯌꯨ ꯃꯦꯝꯆꯥ ꯑꯩ ꯌꯥꯝꯅ ꯂꯥꯟꯖꯔꯦ ꯑꯩꯒꯤ ꯈꯟꯊꯕ ꯍꯩꯇꯕ ꯋꯥꯈꯜ ꯑꯁꯤꯅ ꯀꯔꯝ ꯆꯥꯎꯗꯨꯅ ꯑꯩ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯨꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯨꯔꯥꯟꯕꯁꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗ ꯑꯩꯅ ꯀꯔꯤ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯁꯥꯎꯕꯗꯨꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯉꯁꯤꯗꯤ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯦꯝꯆꯥꯗꯨ ꯃꯄꯨꯔꯣꯏꯕꯗꯨꯕꯨ ꯐꯨꯔꯝꯃꯤ ꯑꯩꯒꯤ ꯃꯤ ꯑꯣꯏꯔꯕꯁꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯀꯟꯈꯠꯇꯨꯅ ꯊꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯗු ꯉꯁꯤꯗꯤ ꯃꯤꯌꯥꯝꯗ ꯃꯦꯝꯆꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯑꯁꯨꯝꯅ ꯆꯥꯎꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥꯔꯛꯄꯗꯒꯤ ꯋꯥꯈꯜ ꯇꯥꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯃꯄꯥꯝꯒꯤ ꯃꯤꯅ ꯃꯈꯣꯏꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯂꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥ ꯐꯖꯕ ꯑꯃ ꯐꯪꯂꯤ ꯑꯁꯨꯝ ꯇꯧꯅ ꯄꯨꯟꯁꯤꯒꯤ ꯁꯣꯏꯈꯤꯕ ꯈꯣꯡꯊꯥꯡ ꯑꯃꯅ ꯄꯔꯥ ꯑꯣꯏꯗꯨꯅ ꯋꯥꯗꯨꯅ ꯂꯥꯛꯄ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯤꯌꯥꯝꯒꯨꯝ ꯃꯤꯃꯥꯟꯅꯅ ꯍꯤꯡꯈꯤꯔꯝꯃꯤ